All Manipur Ulama Council Amuc Meikeidagi Leinaba Maramda Akhang Ahei Saduna Erang SAGATPA YABA WAPHAM Sing FONGDOKPA KHUDAKTAGI LEPNABA appeal TOURAKLI Amuc President Maulana Abdulrahman Mazahirina KHUDAKPA TOURAKPA Lamada Akhang Leipak Manipur gi miyamna maruoina Pangan community gi mioi singna Manipur apunbagi isu nataba supnagi community amakaki oiba isu amadi problem natraga community amagi mioi karigi marakta kadigum WAPHAM khara nainerakpa dialogue tongnarakpa matamda atopa community gi mioi amatana Marakta Faizinduna Yausinba Kamen Pisin Begi Tabak Asi KHUDAKTAGI Lepiu Manipur Pangal Community Marakta Gimioi Krana Matau Natabada Matau Saduna Atopa Community Gi Maranagi Eba WAPHAM Leinabada Kamen Pisin Ba Tubada Lepiu Karigino Kanagino Kangdaba Natragana Pangal Macha Singa Mari Leinaba Taudo Watok Tolakpa Matamda Mari Leinaba Authority ne action Lokalingai Cherakta Atopa Community Gi Mioi Singna Matau Natabada Matau Saduna Yamna Karem Kathainaba underestimate Toba Wahai Wata Sizanaba Sisu Toina Tengai Masima KHUDAKTA Lepiu, Matau Natana Matau Sabak Pangan Community gi mioi khara trek tauba hore Palliba WAPHAM sing asida lamhen bayarok nabadi Old Manipur Ulama Council na leader singat doina na akan ba action lokhatuna lokhatnaba sem sare ana cherola sina makhatari